TH Brinda yauna miyoi taramathui Indian National Congress ti yaukri Manipur thuklibi Irang state sponsored violence amasum terrorism ni Brinda Kumjai nisingani kunga taret ki angan masrukta pangthoka doriba tarahumdoi suba Manipur Legislative Assembly mikalasigi damak Indian National Congress INC na BJP ki mathakta laukri lal asigi sarugamu oina thanaujam Brinda yauna masak nairaba miyoi taraga mathoi INC da ngasi yaukri INC da yaukraba miyoi taramathu edri thongju assembly constituency dagi thingujam Oxford Kairau assembly constituency dagi Longjam Suranjoi Thamaiban assembly constituency dagi Yangkhom Sanjeev Uripok assembly constituency dagi Laisam Sasibushan High School assembly constituency dagi B Sarasandra Sharma masu thanaujam Brinda Shekmai assembly constituency ki case Devendro amasum case Gambir Lilong assembly constituency ki MD Nasir Khan M Anwar Hussein amasum Colonel Muhammad Said Khani makoi taraga matui Congress ta yorakpa amasum makoi bu okpugi thoramadu miyoi sakya tinki asauba thoram ama oina pangtoki MPCC ki office mamang adu mina pikthanki thoram madu party ki president Okram Ibobi CWC ki member Gaikhangam hanagi MP Thokcho Mainya MLA sing ex MLA sing amasung Congress worker kya saru yaki thoram madu wangang loduna Congress ta nauna sanglakhiba thanaujam Brindana hai Kanglup naibelenga ki mawong sidi malemdi ki mai paktri Manipur su mai pakloi ngarang su kanto sabal de yum taruk mai thaki sing de su mayam ama thari kaya hali nongmagi thokta yadraba pawiri asiguma phiba masi kangluk ki irang la haina yanglakpa matamda masi state sponsor violence amasum terrorism ni state yawarga sathaba nai taba thodongni irang asi hawbadagi loiba phawu BJP lenga si yawi irang singasi ki teksa kanana pugadaba no hairagadi lenga na pugadaba ni sai tara lenga par sahi ahum lan sathaba sima khoigi makhut yawarga sathabani laibak si tumna mai thabani miyoi khujo khrana sanaraga irang asi thowanbani mi yamanati makhoibu maru fuktuna hondokhiba tabani magna makata na hai Manipur thukliba tamthiraba irang singasidagi awaba nanglaba miyambu kange haiba taragadi miyamgi mapung faba lenga amane henbatai aduguma lenga adu Congress natan atopa nangamloi maram aduna miyamna Congress ta thajaba thamgadabani thauram adu party ki president oiriba Okram Ibobi na hai Pakistan India gi mayok ta thabak torakpada Prime Minister Narendra Modi lenga na mikup kharagi manungda laman khongki adubu pikraba Manipur state asida thoklibi irang asidi kumai gumni yenglaga lairi BJP lenga na khalibasi lamdam asida amaga hana suna halaga waba yaba wahalaga India lenga ta mangak nol halaga sangjaraga sunu haiba manba thawni masi aikoi puna thingnaminaba mathautai ngasi Congress party channel gi bisinga si Manipur kalam lage imaleba asi kalam lage habi wakhalonda sangbira ku erangana ki IDP singi yumai thakiba thawang proxy war gi saruk amani kokomi laimakhong army ke mamana kuki singna protest tausin hanbigi khudong saba lawraga lanjena dun laiba IDP singi mi leinadraba yum sing mai thadu ankibagi thawang asi proxy war gi saruk amani haina coordinating committee on Manipur integrity gi IPR subcommittee gi convener Fizam Shamsan na thadorakpa sirol amana phongtorakli sirol asina makhata na hai media report sing madi mapam aduda khundari ba miya maruoina kanto sawal gi khunja sing amadi mayum mai thadopikhraba IDP sing na pirakpa paw gi matungina koki sing gi ready edu mai gi yum manang na sangsilakpada central force na kari ge yaba piri bano haiba wahang ama thorakli maiteina protest tauna bukhona bara central force na athingba piribigi maram karigino makhoigi mitmang maktara yumai thabigi maikhu ka khalak pu unana phawda central force na tayar mai sakpani haina thoksadana laithokhiba loinana masagi yumai sakpa kannana bukhona gi tawruba miyu amasu central force na athingba pikhi Manipur tharakliba central forces ayamba maite amati Naga sing onsinduna leibigi thawdok yamna punna khangmaduna leirabani handaki thawdo sina central forcing gi misang mikhai naiba thong amuk hana mek singali yumai thabagi thawdo ka mari lainana police na phari hairi ba miyoi singadu wohang pohang sa thabaga mara lairi haina
ꯆꯩꯔꯥꯛ ꯄꯤꯕ ꯈꯛꯇꯅ ꯌꯥꯔꯣꯏ ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥꯅ ꯏꯟꯁꯤꯜꯂꯒ ꯊꯣꯛꯍꯟꯕꯅꯣ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯥꯟꯊꯣꯛꯂꯒ ꯀꯝꯗꯧꯅ ꯌꯨꯝꯃꯩ ꯊꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯀꯟꯗꯦꯝ ꯇꯧꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕꯁꯤꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯊꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ आर्मीना थौसादबदगी कुकीसिंगना मैतेगी युमै थाखिबनी हाइना सकमा एसीगी एमएलए हाइखाम दिंगोन फोंदोखिबो वाफम मदु लेंगाना लुमना लौबगा लोइना माथौ निंगथिना तौखिदबा आर्मी पर्सनल सिंगदा रेस्पॉन्सिबिलिटी फिक्स तफम थुई सिक्योरिटी मतिक चाना लैमखों आर्मी कैम्प मनाक्ता मतौ कमदौना युमै थानख्रिबनो हाइबगी मतंगदा स्टेट लेंगाना मफम मदुदा मथौ तौब सिक्योरिटी इंचार्ज की मथक इंक्वायरी सेथगदबनी असिगुम्बा फिबम असिदा इंडियाना थरक सेंट्रल फोर्सिंगदा मणिपुर की येलहोमी मियामना मतौ कमदौना थाजबा ngамगदोरिबनो नागा अमदि मैतेइसिंग हौजे हौजिक पुनसिंदुना कुकी नार्को टेररिस्टसिंग की मायोक्ता पुना लेमिननबगी थौरांग लौखटलिंगैगी सेरक्ता प्रॉक्सी वार की तुवान ललोंग कैसेजनदुना साइकोलॉजिकल वारफेयर अमा सेथरकपगी ममी साउनथाइ नागा तरुक हाटखिबगी मतंगना सेनबा मियोइ फाबदा पुलिसना मितै अनिगी ममिंग हाना पुसिलक्तुना मियामना सममनब थोअननब होटनरिबिसिसु प्रॉक्सी वार की सरुक अमनि हारि हेंजंग अमसुंग खुनखो विलेज की सिप लाइफम खंगननब किमना तक्सिलकली लाइमखोंगना मियामना संगसिनबा प्रोटेस्ट का मरी लैनना फजनखिबा हेंजंग विलेज की सिप केलौबम अमदि खुनखो कुकी विलेज की सिप पादिन हांगसिंगी लाइफम सबसाना खंगनबिनबा कुकी एनपी मणिपुर तक्सिलकली कुकी एनपी मणिपुर की मीडिया सेंगना थादोरकपा सिरोलामन हाय हेंजंग विलेज की सिप केलौबम इंडियन डिफेंस स्टेट सर्विस की पथारब मियोइनी खोंजंग सरुक याखिदब मियोइसिबु पुलिसना फजनखिबगी थौंग यानिंदे मा हौजिक कदाइदा करम फिबमदा थमलिबगी हाइबा अथॉरिटी सिंगना मयेक सिंगना खंगलक्तबना इमुंग मनुंग अमसुम फुरुप असिगी मियामना साउना नुंगनांग पोली प्रोटेस्ट अदुर सरुक याखिबा पागिन हांगसिंग फजनखिबगी थौंग अदु अकनबा मौना कनेम तौहि केल लौबुम हारिबा मियोइसि जुलाई 9 लैमखोंग एरिया प्रोटेक्शन कमिटी की चेयरमैन ओइरमबदगी फम थादोखरबनि हारि रिम्सता एमबीबीएस की सीट चामग कुनग मंगादगी चामग यांखैद हेंगनबा नेशनल मेडिकल कमीशन अयाबा पिरख्री सलिबसै यसिदगी हौना रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स इम्फालदा एमबीबीएस की सीट मसिंग चामग कुनग मंगा ओइरमदगी चामग यांखैद हेंगत हन्नबगी मतंगना नेशनल मेडिकल कमीशन अयाबा पिरख्री एमबीबीएस की सीट मसिंग हेंगलकपना मरम ओइरगा अवांग नोंपोक लमदमदा लैरिबा मेडिकल तमनिंगबसिंगदा खुदोंग चाबा पिरगनी मसिगी सुमतकदा हंदकी सयसिदगी हौना डेंटल कॉलेज रिम्स इम्फालदा मास्टर ऑफ डेंटल सर्जरी MDS हांगदोकनबगी मतंगदा नेशनल डेंटल कमीशन अयाबा पिरकली MDS की कोर्स हांगदोरिबसिंग अदुदी ओरल एंड मैक्सिलोफेशियल पैथोलॉजी एंड ओरल माइक्रोबायोलॉजी पेरियोडोंटोलॉजी ऑर्थोडोंटिक्स एंड dentofacial orthopedics conservative dentist and endodontics oral and maxillofacial surgery amasum national medical commission amasum national dental commission ayaba pirakibana maram oiraga rims na ana lenga mari lainana mai masing tambiba amasum matamga sanaba mongda haisinglaba healthcare professional kya manipur amadi awanopuk lamdamdagi masing yamna puthokpa ngamlagan haina rims ki media singla thadorakpa sirol amana phongdorakli Naga misam taruk hat pada sienabasing phabinaba wakat kibasing manungda aying binatana atay di phabang amdri haukiba me tarahumdida konsa khulgi naga misam taruk lairanu baifai khulgi phakibagi thawdo duda sienabasing ni haina victim family singi maiketigi sakmai police station da action Loubiyu haiduna maming matha pandano wakat kibasing aduga NIA na thawdo asida sienai haina aying binatana atay miyoi sing haujuk phawo phabang amdabasina miyam hena nunang hale थौदो ओसिग मरी लाइनना विक्टिम फैमिली की मैकेरी सकमाई पुलिस स्टेशन वकत खिबगी मतुंग इनदी नगा मिसम तरुक फाखिबगी थौदो ओसिदा लाइरोन बाइफै की सिप लानबोय बाइफै लाइरोन खुनौ की सिप हाउफु खाउते मुनलाई बेलिस की सिप थांखोलेन खाउते थेनै होय एलाइस होयनु लमसै बाइफै रॉबर्ट खाउते लुनपी अथंग सोंगलु हाउलैंगोय सेनपु लमगिन थांग मंगौ सेम बासी अयिंगबी लोनलई मार्टिना नंगलोंग किप सोंगबोय गाइनिम नेमपिम होय किमदोय दोयकिम होयथेम पिनेंग समलन थांग बाइफै मांगमावी
बाइफे मफम ऑपरेट तौर कुकी नार्कोटियरिस्टि कंबूने है वोकटने एनआई नगा तरु हाटखिब थौदो मरी लेना वर्किंग कमिटी ऑफ दि तंकुल्स नागालोंग माइकैदगी हाइरिबना थौदोसगी मतंग हक्थिंगना सेनरिब मियोइसिंग अदु फानब होनगदबने थौदो मरी लेना मियो एनि फारे हाइरिबसिदि यामना सममनबमनि थावोंग असि मिहात असिदा हक्थिंगना सेनरिब मियोइसिंग अदु फानब होनबगी महत्ता पब्लिक अटेंशन डाइवर्ट तौनब होनबनि कोकिजो काउंसिल की माइकैदगी नागा मिसम तरु अदु फारब मतुन हाटखिबनि हाइना मखोय मसाना याजब फोंदोक परेख्रबनि कोकी कुलाई पाइबसिंग फाख्रगा नुमिनिनि सुबना मखोय कस्टडी थमलगा थादोरख्रबसिंग माइकैदगी नागा मिसम तरु अदु यावना मखोय तरागनि पान लाइरोन बाइफै खुलदगी फाबगी थौदो अदुदा लाइरोन बाइफैगी चिफ लालबोय बाइफै खुल असिदा लैरिबा नुपीसिंग अमरि इंडिया गवर्नमेंट गा सु साइन तौनरिबा KNFB की कांबू सिंह यावरी है ना फोंदोक परेख्रबनि अदुबु इन्वेस्टिगेटिंग एजेंसी की माइकैदगी थौदो अदुदा हक्थिंगना सिनबनि हाइना विक्टिम सिंह अदुना ममिंग मथा इदुना सेक्माय पुलिस स्टेशन दा वाकतुना सबसाब एक्शन लखनवा तक्सिनखिबा सिंह अदु थाबुक ओइन ओंथोक्थ्रि मियादसिगी मताना गवर्नमेंट अमसुम लॉ एनफोर्समेंट एजेंसी सिंह की माइकैदगी अमकपा अमत यावदना ट्रांसपेरेंसी लैना इन्वेस्टिगेशन से थकदबनि लोइना मियाम की इंटरेस्ट थौदोसगी जस्टिस फंगना होनगदबने है फोंदोरक्ली मरक्सिदा अनकन्फर्म ओइबा पावगी सोर्स मतुनि नागा मिसम तरु हाटखिबा थौदो अदुगा मरी लेना ngasisu lairon baiphi khuldagi nupa amasum nupi mari fogat pugam khriari laimakhong da leiba kanto sabal da mitei singi yum taruk mai thakibadu Indian Army na section da badagi thokibani maisor ngarang Imphal West ki laimakhong da leiba irang na maram oiraga mi lainadraba kanto sabal dagi maitei singi yum taruk mai thadokibadu Indian Army na section da badagi thokibani asan mirai naiba taraga nipan suba Punjab regiment gi kangbu sing para tambiba matam oire haina RPIA gi National Secretary Maisor Thanaujam phudokri koki sing ngarang mai thakhrabat laimakhong da leiba yum taruk ki phibam sing adu ngasi Maisor Thanaujam satuna haktheng na yengsinba sakhiba khongset amaga mari leina वापम से फोंदोखिबनि माना मखातन हाइखिबदा लोक सभा की MP डॉक्टर अंगोमसा बिमोल अकोइजमना ngarang kanto sabal satuna central force की मकोक थोंबो ऑफिशियल सिंग उनगे हाइबदा थवई ववई खिदबा मदि RPIA गी लुसिंग यूनियन मिनिस्टर ऑफ स्टेट रामदास अथवालेगा मोबाइल फोन वरी सनो हाइबदा फोन पायु याखिदबा सिम याम उसित थवईदब थवोंगनि हाइना लबि पॉलिटिकल पार्टी सिंग मणिपुर गी हौजु ओरिबा फिबा मसिदा खेनबा थमदना अमत ओइना मतिक साद्रबा असान मिराई नाइबा security force ngasi para tambi haudrabadi tunglam sat akaiba lakhani ngarang kuki singna rally chatsinaraga taraga nipan suba Punjab regiment gi mamamaktada maitegi yum taruk mai than bhaibisi asauba saroulang amani haibgi mami samatai masagi yumai sak pahore kanbi hoina central forcing da wakat luba maitai sing da onsin duna tear gas amasu mok bom kapsin duna asu open ngan kibagi thaudok ta scenery ba security personnel sing serak pi gadabani miyam gi thawaya amadi lanthung ngak na ba lairiba security forcing asi mathau tawdrabani na makoi mafam asida laibigi wantuk laitri haina phongdoki nakala marom da laimakhong da lairiba mitei gi yum taru kuki sing na mai thakibagi thong adu National People's Women's Front su akan mamong na kandem tarakli hiramasiga mari lainana ngasi Manipuri da laiba MPP gi office ta pangthokiba pawgi mifam amada front asigi president noni bala sapam na hakibada Indian Army laina arrangement aduk fazana laina matawkram na kuki sing da mob sagat halibano masum mob aduna kamdau na maitegi yum lansin anduna mai thalibano mai chakhalakpa adu uraba power central force aduna karisu nasungduna mai aduna tumna saktuna ngaiba lairibano habisi state lenga na mapamadura duty tariba security in charge ngadu gi mathakta athubada enquiry satakadabane central force aduna masagi mayu mai sakpadagi पेंद्रबा मियामदुना पेनबा फोंदोक्तुना खोंजंग संगसिनबदना इहिंग ना हिंग ताबा मकै फुरगा मोब सगतुना युमै थारंबा कांबुदना हानना यंगलमदबा हाबिस को थियोरिसिंग सगतपने मसुम सेंट्रल फोर्स आसान मिराई नाय हाबिसि हाइरोदेबगी मरम लैब्रा हान संखि sakangdaba singna kablakpa nungmaina panbadagi labukta thabak suduna laiba koki laumi ama laikhidri ma ki loina bina nungmaina panduna sokpadagi laikanakri kangpokpi amasum Tamenglong district lona ba kangpokpi district ki tujang baisong subdivision gi manungsan na laiba gawazang koki khulda pamlo uba sakhiba masagi se yangkai guhumdoi rom suraba koki laumi haulal singsit masakangdaba singa nungmaina kaptuna halamni aduga ma ki loina bi nemnai kim singsit puna nungmaina panbadagi aruba phiwamda laikanaduna lairi hari Indian Today
NE gi report matung ina di thaudo asi ngarang numidang waram pung mari ga makhai tabada matei manau asina manak nakpada leiba singmai amada pamlau suringai da masak khangdaba nomai pai sing etek sa tharakpada haulal singsit mapam adumakta leikidabani aduga mahaki loinabi nemnai kim singshina nomaina panduna mapamadura taduna leiramani hari kunjasina phongdorapagi matung ina victim oiriba matai manau ani asina khul asiga naknana leiba singmai da pamlau suringai da masak khangdaba sing nomai kapsinduna attack tarakibani kunjasina ngarang nungthil pung mariga makhai tarakpada nomai makol kulom taba phangki amadi kunjasina nomai makol tabada mi paiba pona ki hari tungda matai manau asi numidang wairam athingba phawba halaktabadagi matai manau asi thiba thorak hari laikidraba haulal singsit asi makoina pamlo uriba mafamadu nongmai maru kaya panduna siduna leram thenaki aduga nemnai kim singsitna nongmaina panbadagi wan thaduna leram khiyari nongmaina panduna soklaba nemnai kim singsit manak nakpa health center da pukatuna lekatna khiyari mafamadu lerama miyoi khrana phongdorapagi matungina ngarang nongmai kapagi thaudo do NSN IMA madi ZUF gi kederation sathaki bani haina maral sirakni adumoina ma hausi phawbi oina official oina confirmation de litri ngarangi thaudo aduna maram oiraga kunjasingi pungning wakal laitana leiba ngamdre haidi ningsing bayabade numi khrani gi mamang security force na gawbajang khulda search operation sathadana kusu khulai kaya marum phagat pagam khrabane khul asi kangpopi district ki tujang baisong subdivision gi manung sana tamelong district nakna leibani haidi Kulmi Bridge asi drug trafficking lambi ni haina national news channel amada phongdokiba wapum yumpham yaudabani Kuki NP Manipur lenga ke ayaba madi environmental clearance yaudana Sandil district ki gamnom khul sakiba Kulmi Bridge asi drug trafficking gi lambi ni haina national news channel amada phongdokiba wapum adu yumpham yaudabani haina Kuki NP Manipur na phongdokli Kuki NP Manipur hai thawong asi nungsina dabana mang tharaga satharakpa propaganda mane emergency gi matamda turel asi lanana bu honabada mini pan laikidabani khulmi thong asi makhatana Kuki job fruki miyo amata turel lanbada sihandana wigi pandam amaga loinana sakibani mapam asigi miyamna thengnariba khudong sadabasing asi mari leinaba authority na tasin usinadana matam kuina leirakpadagi thong asi sakibani swari